Lakle lakle Inspector Inspector Tayai Tabiri Bisingu James Haguzam Nataram Lunena Ikon Kurumzari Quite Sangba Monodrama Inspector Tayai Lising of Samariga, Taramari Shubataka, what is sing a Setabirgadom, Puning Loxing Weba, how did Toliba Todo Watoxing, Aduga, Imon the Chaneriba, General Kanglon, Punamoxing, Suni Yaroba, Tanka, Malay the Toliba Tonga, Todo Watoxing, Kang the Bayadi, Tadabayan, Punamoxing a Sinana, Potoxeriba, Inspector Tayagi Wari putting a Sida Leptana, Adamak Chandok Chadunala, Sanasariba, Pisora Sigi Mami, Angamba, Pun Shuba, Tanka, Mamangi Tankaxing the Tabikri, Inspector Tayana, IZB Gamachano Paramendra Matunda. Hana na bohona rubadagi matang case kya tholaki amaromda ramendro kadai de lo tunule imung manuna di maha sakhang da basing na phakre haiduna hairi amaromda ngasigi thabal asida kari thogdok thokadoriba taminarsi ayengu de dum yengya de nang yaw yaroi dog dui wani de aske no wai yaw yaroi de shbo atai na teba isan to biyo du de ne ba isan to biyo de ne atai de lai de nungsi du sat kre ba nungsi do kari nun hadi Taban Chongway the Macte, knowing she do, I quite said to be quite a chat creva. As I do the Natis, Yamung the Carita Tatarman, Adana. We Tayagimation to be to visually, Langley Julie, Curry Nuna Curry Modi Currito Lady Budget. Curry no means when you make on Yamo. Kano, Mabumi Manatala Bukano. What are you doing on the day? Carino Quay, Chantum Bishna? Nashingaran Karim Herekti, the Modiam Nungai live Janin. Oh. Ain phone ga tawda man pairak ti hari si ngasai thubi khoi aduga o langling khoi leib dino oi tai ad nang pau si nungdi nungai rin nati adu kari no kai dog se harim no yamo atai lari se mo gi thaban chong mabdu dra khoi cha se ba thaban no na na mu chung se phan pan chong ta tin ai adu mai gi chong oi de kai no ji kan di thaban ku chung du Mausa gi mong ogri gi khusong chong ne rab di kapting chom di ya ru gen ne as ya mo kare ro ti thaban gi na sing no bs kapsal go organ kari gen go torga as loi na tram go loi ya ro di monam da hey hore loi ra pata du khrap chani adu khran na odai ma tang nun song je ke torga nang na taw do dai khangam ni ayeng nung si gi khutte de to pam pai kan de kaino nang na kalak na taw do nan lampak tu de piring chong lei du dai gu ram ne Yamo, I do want to take Tabandu holding it. I know Mokutu Paraka, Tomino. I'm going to make an empire. Tung the Pari and a Paka to Mamma to Paka. I'm not to at the day. Yamikai Kang the Bimong do the Torano. Taban Nazi Taban Dum Chonga Chongajino. A day the nine the Kabanjawi Madame Dugo. As Yamo, Krino Kundi. I can see you couldn't go mean a Paraka by no, I don't know. Yamu to Kandre, why it's sent to be the mean Paraka and the Carido Gione at the day. I do dear Equimasendianam Nina. Karina the only Yamu Candibiamo. Hanging at Hassan to Togiva. Kano, see, Piron got up to Carlados in over, tried on Bishal de Cadro, Bishal de Leruzi. Canonang Hane Mam Ladania. Yamo, all in the Caucasian Juna, 100 Patain, all in the Korea. Moy Tarakan, the Shikan, Petro Pile Kubam to Park Lerme, hooked with the Sandre at the day. Nang hekto tabaksima asyamo dutan na timatong tani ay na mobile ko maram ng chain gibi sa ruha por hapsal bisel karamo online khang di men tadi matong maram khang da online ka kuno kara phab jing du chang ka odi ya de asyamo ya se kan do wari se hayeng ge sem saro de lo wa kuning ga tak tan ta lo sem tan yamu lo che de tai le mo la bu lo mi atala khang ni ko nang ijen to mi ring woni karim ga haidi hayeng thaban ma pham khang ni ko mada kariya ba thabal lei ha Tabal gi mafam aduda Tayai gi machanu bi thoibi Langlen aduga ichan tome makhoi ahum si yawgadaba Chemsasi hayeng gi plan li ningthijana plan tawgadabane Tabal hek loirapada natraga Tabal horum daida Maniyamo adudi aikoi Mikop Nahum Singadabani Yam na section Dravadi Kudong Tibanangani Lao Sam Sarsi Kejarage Kamadi Wamasum Tam Gedonita Karinote Nasidi Nan Makigamana Dina
ꯑꯑꯣꯟꯕ ꯍꯣꯡꯕ ꯍꯥꯏꯕꯁꯤ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯒꯦꯅ ꯈꯟꯕ ꯀꯩꯅꯣꯗꯤ ꯌꯥꯝ ꯊꯥꯖꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯦꯒꯦ ꯍꯥꯏꯅꯗꯅ ꯑꯗꯨꯝ ꯂꯩꯔꯕ ꯋꯥ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯈꯪꯗꯦ ꯉꯁꯤ ꯐꯥꯎꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯨ ꯑꯩꯅ ꯈꯜꯂꯤꯁꯤꯒꯗꯤ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯅꯪꯅ ꯈꯜꯂꯤꯗꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯊꯕꯛꯀꯤ ꯊꯕꯛ ꯄꯣꯁꯇꯤꯡꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯊꯕꯛꯀꯤꯗꯤ ꯊꯕꯛꯅ ꯊꯣꯛꯄ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕꯁꯦ ꯃꯄꯥꯝꯆꯥꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤ ꯍꯧꯖꯤꯛ ꯇꯧꯕ ꯍꯥꯏꯕꯕꯨ ꯔꯥꯃꯦꯟꯗ꯭ꯔ ꯊꯤꯕ ꯈꯪꯗꯦꯗꯅ ꯑꯗꯨꯅ ꯔꯥꯃꯦꯟꯗ꯭ꯔ ꯊꯤꯕ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯈꯟꯅꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯑꯩꯉꯣꯟꯗꯗꯤ DGPꯅꯗꯤ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯑꯩ ꯉꯔꯥꯡ ꯎꯅꯕ ꯂꯥꯛꯑꯝꯃꯦ ꯅꯪꯗꯤ ꯂꯩꯍꯧꯗꯦ ꯑꯣꯐꯤꯁ ꯀꯥꯔꯛꯇ꯭ꯔꯤ ꯍꯥꯏ ꯑꯩꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯃꯗꯨꯗ ꯂꯦꯡꯁꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯨ ꯀꯔꯤꯅꯣ ꯁꯔ ꯍꯧꯖꯤꯛꯁꯤ ꯀꯦꯁꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯄꯥꯝꯆꯥꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯁꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯣꯏꯅ ꯇꯧꯕ ꯉꯥꯏ ꯂꯩꯔꯒꯗꯤ ꯈꯨꯗꯣꯡ ꯊꯤꯔꯛꯀꯗꯕ ꯃꯥꯜꯂꯦ ꯁꯔ ꯍꯥꯏꯕꯗꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯐꯤꯕꯝ ꯂꯩ ꯁꯔ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯒ ꯍꯦꯛ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒ SP ꯈꯣꯒꯦꯟꯗ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯩꯗꯧꯔꯕ ꯁꯔ ꯃꯥꯅ ꯍꯦꯛ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯛꯂꯤꯅ ꯈꯟꯕ ꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯂꯤ ꯁꯔ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯅꯤꯗ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯁꯔ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯛ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯇꯝꯕ ꯉꯝꯗꯦ ꯁꯔ ꯊꯤꯡꯉꯦꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒꯅ ꯁꯤꯀꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯗꯅ ꯌꯦꯛꯅꯕ ꯃꯤꯒꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯊꯤꯔꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨ ꯀꯔꯤ ꯇꯧꯁꯦꯕ ꯁꯔ ꯍꯧꯖꯤꯛꯁꯤ ꯔꯥꯃꯦꯟꯗ꯭ꯔꯁꯨ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯃꯆꯥꯅꯨꯄꯥ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯤꯕꯅꯤꯅꯦ IGPꯅ ꯑꯩꯉꯣꯟꯗ ꯃꯆꯥꯅꯨꯄꯥꯗꯨ ꯊꯤꯗꯦ ꯃꯆꯥꯅꯨꯄꯥ ꯊꯤꯅꯅꯕꯒꯤ ꯇꯧꯗꯦ ꯌꯥꯊꯪ ꯇꯧꯊꯗꯦ ꯍꯥꯏꯔꯤꯕꯅꯤ ꯃꯥꯁꯨ ꯐꯝ ꯆꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕ ꯊꯣꯛꯈꯤ SP ꯑꯃꯗ ꯅꯠꯇ꯭ꯔꯒ ꯏꯟꯁꯄꯦꯛꯇꯔ ꯑꯃꯗ ꯊꯧꯗꯥꯔꯒ ꯃꯥꯒꯤ ꯃꯆꯥꯗꯨ ꯊꯤꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯃꯆꯥꯒꯤ ꯂꯣꯀꯦꯁꯟ ꯊꯤꯍꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯂꯣꯠꯂꯤꯕ꯭ꯔꯥ ꯂꯣꯠꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦꯒꯅ ꯍꯥꯏꯔꯒ ꯀꯦꯁ ꯑꯁꯤ ꯊꯩꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕꯗꯤ ꯁꯔ ꯃꯗꯨꯃꯛꯅꯤ ꯃꯄꯥꯝꯆꯥꯒꯤ ꯄ꯭ꯂꯥꯟꯗ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯦꯕ ꯁꯔ ꯌꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤ ꯁꯔ ꯌꯥꯊꯪ ꯑꯃꯊꯪ ꯑꯩ ꯄꯥꯝꯖꯩ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯔ ꯑꯩꯁꯤ ꯆꯤꯟꯗ ꯑꯗꯨꯝ ꯄꯛꯇꯅ ꯂꯩ ꯅꯪꯒꯤ ꯐꯝ ꯍꯟꯖꯟꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯔ ꯃꯄꯥꯝꯆꯥꯁꯤꯗꯪ ꯁꯔ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯕꯨ ꯐꯝ ꯍꯟꯖꯤꯟꯕꯒꯤ ꯋꯥꯐꯝꯁꯦ ꯄꯟꯕꯤꯔꯅꯨ ꯁꯔ ꯏꯟꯁꯄꯦꯛꯇꯔ ꯁꯔ ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯑꯗꯨꯝ ꯄꯛꯇꯅ ꯂꯩ ꯐꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯁꯔ ꯃꯄꯥ ꯃꯆꯥꯕꯨ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤ ꯁꯔ ꯌꯥꯔꯒꯗꯤ ꯈꯔ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯁꯔ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯋꯥꯅ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛ ꯍꯥꯏꯕꯁꯤꯕꯨ ꯁꯔ ꯃꯈꯣꯏ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ ꯀꯣꯔꯠꯅꯁꯨ ꯃꯈꯣꯏꯕꯨ ꯕꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦ ꯊꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ SPꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯇꯥꯔꯒꯗꯤ ꯇꯉꯥꯏꯐꯗꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯕꯦꯜꯗ ꯂꯩꯕ ꯌꯥꯒꯅꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯅꯦ ꯃꯈꯣꯏ ꯕꯦꯜꯗ ꯊꯣꯛꯑꯒ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏꯗ꯭ꯔꯣ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯐꯥꯍꯜꯂꯤ ꯄꯨꯍꯜꯂꯤ ꯍꯥꯏꯗꯅ ꯑꯣꯟꯁꯤꯟꯗꯨꯅ SPꯗ ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯣꯏꯗ꯭ꯔꯣ ꯁꯔ ꯃꯗꯨꯒꯤ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯤꯕ ꯀꯔꯤꯅꯣꯅꯦ ꯅꯪ ꯍꯥꯏꯔꯤꯁꯤꯕꯨ ꯑꯦꯇꯦꯛ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤꯕꯨ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯒ ꯁꯔ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗꯕ ꯃꯤꯁꯤꯡꯁꯨ ꯁꯣꯏꯗꯅ ꯃꯈꯦꯜ ꯂꯥꯡꯗꯨꯅ ꯊꯣꯛꯂꯛꯀꯅꯤ ꯁꯔ ꯀꯔꯤ ꯃꯥꯅꯦ ꯁꯔ ꯍꯧꯖꯤꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯦꯐ ꯍꯦꯟ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯥꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯈꯤꯕ ꯄꯨꯟꯈꯤꯕ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯔ
मखोई मखोई लेफ्ट हैंड राइट हैंड सिंग अदु लोइना थोरकलबदी लोटुना लेरिबा महाक्सु सोइदना थोलकनी केस असि कैसु लेतना खलकपसु सर आइनदे याद्रबसु तंगाई फेदना एसपी की स्टेटमेंट मखोई मखोई की मथक थारकलिबा बेल की एप्लीकेशन सिंग अदुदा इशू तौदना तंगाई फेदब कोर्ट की प्रोसीड्यूर की मतुगिना मखोई बेल द चलहलबदी सर मखोई युमदा सोइदना लेरकनी मखोई की एक्टिविटी हेंगलकनी मदुगी मतुंगदा मखोई अमुक्तदा चप मानब पुंगफम अमदा मखोई बो फाब ngamlabadi सर केस असि मपा मचादा चप चाना लुसिननबगी तंजादु फंगबे याय सर तयनंगी प्लान सी यादी गय अदुबो फाखिबा मी थादोक पाहिबसिबो सर बेलदा दुम थादोक याना सर नत्रगा सर एसपी का तोरगा मखोई मखोई की इमुंग मनुंगी मियोसिन कौरगा नेगोशिएशन हाइबदी एसपी की इमुंग दसु अटैक तौलबा अदुगा तंगाई फेदना मरुइना एसपी ने मखोई बु फाखिबनिना एसपी की इमुंग मनुंग मखोई की पुंसीदे एटपा पीदबा हाइदुनि यानाबा अमा पुरगलगा सर अदु अरबदी नंगी नथक्तदी मखोइना सोइदने अटैक तौगे हारगनि ते सर मदुगिदमो आई करिसु चिंगनबा लेथि आई मखोई की चपचान हला मानबगिदमो सेम सादने तयाय थबक खुदिमक लाइन लोगन थबक खुदिमक से खरखरसु लुना लोगफे नंगना इराई लाइन हेक्तमक हैंडल तौगनि खलबसु फत्तब मीना करी प्लान तौरंगदगे हाइबदुदी नान खंगबो ngamlaktabsu याय सर मदुगिदमक आई करिसु चिंगनबा लेथि अरोइबा अमदी लोइसिनबगी पंदुप अमखक आई पामे सर नत्रबदे आइगी पुनिंग असिदा आई मतम पुनमक्ता लांगतकनदुना लेरे सर मखोइना आइगी थबक सस्पेंड चलनकिबा मखोइना मरम ओइरगा आई थबक खंजनबा मदुखक पामबगी वानाथे सर अचुम्बा अमदी अरानबा करिनो हाइदुना लेपाक मियामना मतमदुदा आइगी थक्ता लौखिबा अरानबा सिंगदु ngasiदे लेपाक मियामना खर खर खंगबदि हौरल अदुरबदि सर आई सुंगला लानकिदे आइदा नतना असिगुम थबक तौबसिंगस्ता मियामगी थौदांग लei हाइबदु चपचाना खंगनबगी मथौ मखक थाइ सर अचुम्बनिते अदुबु नंगना पामबसि सर आई एसपी न मखोई तंगाई फदना नेगोशिएशन अमा तौरगा मखा ताबा थबक तौलबदि मखोई फाबा पुनगनि हाइदुना अमुक्तंग खुयेक पिनरगा सर करिगुम्बा थादोखिबा यारगदि तयाय वाफम अदु अरुबो वाफम ड्रग का लोइनना फारबा मीसिंग अदु खोइना थादोके हारबदि आई खोइगी थक्तमु मियामना करि तौरगनि सर अंगम्बना थबक तौबदा करि सुकायब लैते सर मखोइना जेल मनुंग लेख्रब मतुंग युमदा लेहौरिबसिना मी तोंगा तोंगान नेक्तुना मथंग चथरलिबसिंग सर बालदेव की मचानुपादुदी का हेना फदबदि नथि बालदेव अमदी मागी मयाम्बा आईजीपी के दिखर खेनब लेगिन सर मधु सोई चपचाना खंसे किशोरजीत का बालदेव का पोमिनबनी अदुबु मखोय एनी आइडियोलॉजी दी यमके अमना पुलिस ता लेबनी अमना ओजा ओय मचानुपादुना मतौ करमने यौसलगिबनो हाइबसे अंगकपदि फा सर मयामदु मीना किडनैप तौख्रे मयामदु फाजिनख्रे अदुरबदि मयामगो ओंथोक ओंजिन तौबा यानबदि हाइबगी वाखलोना ममानब खरा मानरगा आइगी चनुपि अनि फानना होनखिबनि सर अदुबु तयाय वाफम सि खरदि लोगदर आई एसपी गा करी लेगे हाइबदो मतंग तानरगा थबक ओइना करी पांगथोपै हाइबदो मुक्ति येंगे सर सोइदन होनबियु मखोइददि अरुब थबक नथि मखोइ करिगुम खरा उकिल लमा कौरगा खुयेक पिनरगा सर मखोइबो बेलगे टाइपता तयाय नंगी थबक अदुना करिगुम माई पागलबदि भाई माई पालक्तब तारबदि ड्रग को कोननब फारब मीसिंग अदु आइखोइनि इराई लाइना थादोके हाइदुना आइखोइबु लाना उरकदोरिब मीडिया सिंगना खोइबु को तोरकदोरिबनि सेंजा थुमजादा यानरगा थादोकिबा मालकदोरि सर मियाम ngangnarabasु मपा मसाबु फाननबगी लंबी अमखक हाइरबदि सर मसी नतना तोप लंबी लेथि मसानुपाबु लोसन्दुना थमखिबा सर मागी राइट हैंड अदुगा माका लोइनरिबा सिंग असे थादोरकलबदि मचानुपा लोटुना लेरिबदु मखौ पोंगना सोइदना थोलकनि सर मतमदुदा मखोइबु फाजिन पुनसिलौदुना मपागा लोइनना अदुगा यामलबा मखोइना सत्थरिबा फत्रबा थबकसिंग अदुगी विटनेस क्यागा लोइनना फाजिनदना थमलबदि सर मखोइना अखोइ मंगाइरि हाइदुना मखोइना अंगमनि हाइदुना मुक्तुना लेरिबसि सर अंगम्बा बुंगम्बा लei हाइबदु मतमदुदा सोइदना ताकबि यारकनि सर फरेते नंगी वाफम से खरदिल अदुबु आई बेस्ट लेवल दे होनरगी अदुगा नंगना थादोनिंग बसे कना कना सर आइना थादोन पामसे धर्मेंद्र तरुण अमदी मनाव लोइनेना जोनी अमदी बुंचा अदुदी
ꯑꯇꯩ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯨꯗꯤ ꯔꯥꯘꯕ ꯍꯣꯏ ꯁꯔ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯇꯦꯛꯇꯨꯅ ꯑꯌꯥꯝꯕ ꯃꯈꯣꯏꯗꯤ ꯑꯌꯥꯝꯕ ꯇꯦꯛꯇꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯁꯔ ꯃꯈꯣꯏꯒꯤ ꯄꯥꯕꯨꯡꯒ IGPꯒ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯒꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯇꯌꯥꯏ ꯊꯕꯛ ꯑꯁꯤꯗꯤ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯛꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕ ꯌꯥꯏ ꯁꯔ ꯃꯈꯣꯏ ꯃꯊꯪꯗ ꯐꯥꯕ ꯃꯇꯝꯗꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯁꯔ ꯑꯗꯨꯕꯨ ꯇꯌꯥꯏ ꯊꯕꯛ ꯑꯁꯤ ꯍꯟꯖꯜꯂꯒ ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯑꯗꯨ ꯅꯠꯇꯗꯨꯅ ꯁꯁꯄꯦꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯅ ꯃꯊꯧ ꯇꯧꯗꯨꯅ DGPꯒ ꯃꯥꯟꯅꯔꯒ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯁꯨ ꯔꯦꯄꯨꯇꯦꯁꯟ ꯁꯔ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ ꯊꯕꯛ ꯆꯠꯊꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯒ DSP ꯇꯝꯐꯥ ꯑꯗꯨꯒ ꯁꯔ ꯈꯣꯒꯦꯟ SP ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯊꯒꯗꯕꯅꯤ ꯑꯩꯍꯥꯛꯇꯤ ꯁꯨꯞꯅꯇꯪꯒꯤ ꯃꯔꯨꯝꯗ ꯂꯩꯖꯒꯗꯕꯅꯤ ꯁꯔ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯇꯧꯖꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯇꯌꯥꯏ ꯊꯕꯛ ꯑꯁꯤꯗꯤ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ ꯁꯣꯏꯍꯟꯕꯁꯨ ꯌꯥꯔꯣꯏ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯌꯧꯕ ꯌꯥꯔꯦ ꯐꯅꯤ ꯁꯔ ꯇꯦ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯍꯧꯗ꯭ꯔꯦ DGPꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒ ꯇꯦꯅ ꯍꯧꯖꯤꯛ ꯈꯛꯇ ꯑꯗꯨꯗꯕꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯪꯒ ꯎꯅꯁꯦꯅ ꯀꯧꯕꯒꯤ ꯋꯥꯅꯤ ꯇꯦ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯅꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯇꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯈ꯭ꯔꯒꯗꯤ ꯇꯦ ꯃꯇꯧ ꯀꯔꯝꯅ ꯂꯝꯕꯥꯒꯅꯤ ꯇꯦ ꯍꯥꯏꯗꯤ ꯌꯨꯅꯤꯐꯣꯔꯝꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯇꯦ ꯍꯥꯏꯗꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯇꯝꯐꯥ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯒ ꯁꯔ SPꯗꯁꯨ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯍꯥꯏꯖꯔꯒ ꯑꯃꯨꯛꯇꯗ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯊꯪ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯈꯪꯂꯛꯂꯕꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯗꯣ ꯑꯗꯨꯃꯛ ꯗꯤ ꯑꯦꯟ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯇꯦ ꯑꯩꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯂꯩꯀꯣ ꯃꯈꯣꯏ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯒ ꯄꯨꯂꯞ ꯂꯃꯟ ꯈꯨꯝꯃꯤꯅꯤ ꯀꯥꯏꯅ SPꯗ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯨꯛ ꯇꯌꯥꯏꯗ ꯑꯃꯨꯛ ꯇꯝꯐꯥ ꯑꯦꯇꯦꯛ ꯇꯧꯔꯕꯗꯤ ꯅꯉꯣꯟꯗꯁꯨ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯅꯪꯁꯨ ꯅꯪꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯇꯣꯝꯕꯤꯅꯣꯈꯣꯏ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯊꯥꯒꯅꯨ ꯑꯗꯨꯒ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯥꯕꯜ ꯂꯩ ꯊꯥꯕꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯜ ꯑꯍꯨꯝꯃꯛ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯒꯗꯣꯔꯤ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯇꯦ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯌꯦꯡꯕ ꯁꯨꯝ ꯑꯣꯏꯔꯒꯦ ꯑꯉꯥꯡꯁꯤꯡꯗꯨ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯐꯔꯦ ꯇꯝꯕꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯄ ꯁꯦꯟꯕ ꯈꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯔꯥꯖꯦꯟꯗ ꯍꯥꯏꯔꯒ ꯒꯥꯡꯃꯩ ꯈꯣꯏ ꯑꯗꯨꯒ ꯑꯇꯩ ꯇꯤꯝꯁꯤꯡ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯃꯐꯝ ꯈꯔꯗ ꯊꯝꯍꯜꯂꯒꯦ ꯑꯗꯨꯒ SPꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯐꯝ ꯈꯔꯗꯁꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯍꯜꯂꯒꯦ ꯇꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯥꯛꯂꯕꯗꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯥꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯝꯕꯗꯤ ꯉꯝꯗꯦ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯄꯥ ꯌꯦꯡꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕꯅꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨꯗꯤ ꯇꯧꯔꯛꯑꯣꯏ ꯑꯗꯨꯕꯨ ꯏꯆꯟ ꯑꯍꯨꯝꯃꯛ ꯉꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯍꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯂꯩꯔꯝꯂꯕꯗꯤ ꯐꯠꯇꯕ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯆꯞ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯅ ꯐꯩ ꯇꯝꯐꯥ ꯃꯗꯨꯅ ꯐꯔꯦ ꯑꯩꯁꯨ ꯃꯗꯨꯅ ꯄꯥꯝꯃꯤ ꯃꯈꯣꯏ ꯂꯝꯍꯦꯟ ꯇꯨꯍꯦꯜꯂꯕꯁꯨ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯗꯦ ꯈꯪꯅꯅꯕꯒꯤꯗꯃꯛ ꯌꯥꯔꯕꯗꯤ ꯇꯦꯛꯇꯨꯅ ꯂꯩꯍꯧꯔꯕꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯕ ꯉꯝꯗꯅꯕ ꯐꯔꯦ ꯇꯦ ꯔꯥꯘꯕ ꯈꯣꯏ ꯆꯩꯅꯥ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯅꯤ ꯃꯗꯨꯃꯛꯅꯤ ꯇꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯔꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯦ ꯍꯥꯏꯕ ꯃꯥꯅꯤ ꯏꯇꯥꯎ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯁꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯅꯪꯅ ꯔꯣꯃꯥꯕꯇꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ
Madusu, Kudang Pai, Wakan Aito, Nung Ainang Naming Pangina, I want to know it of a later. It all. I can know it of a late. Madugo, I Inspector Taye, Maduga, SP Kogen, DSP Tampa, Maquibilaman Kumbabami, as Amtaneko, Wakando, Pabungane, Nangili from Chita, have the Pabuni Yada than ever. Nangin a Mimpalaga talk to ye head. Pabung doing what the camp team were over. Some of the poor boats a boat to the boy Kaibo, Kokaibo. Hi, the other than hiding him. Huh, as it came, Bell the Tolavanina. Kira Malini, Taduri than a say. No quite Tolopayama Fare. I show it tant and I told labor. I surely from Japon Kang the Bagi, Mafamashi the Lord to the Lerapane. Adabu, no quite Punamak Tolok Lavanina. I show Hosik Kana Matkidre. Hey, it's up, get the wicked, you know. A quick me, lady city. Hey, a quick Tadurize, I eat Tandanati, a quick Punna, a quick Manga, Aduga. I'm a Contanabado, Adugani, Madi Pigre, Morirom Chakrabaganti, Hanamu Putorokudi, Marang, kind of Putorok Male. Curry. Money, Madi Sacre, a quick business spoon was on the tea. Carapolo Tolucento, Robewani. Adadi Johnny Amadi Bongcha, Moquini, as Taban Song Kadai Kadai the Legate, quite teeny and a Taban Zomu, Manam Namdra. Say, Queen Kari, Amadu Chibi type of Manam Nam Tisakram. Adadi Moquega Kahan and Action Hegumsi. Aduga Anidudi Anidudi Carino, Pusuyam Pura, Sayam Zagram. Moindi Itauna, Coxan Biroidra, Loxan Biroidra, Moidi Nakan number, the Budum Layrabazan, a power hyper pigre, dear. I don't sat on a lap for say. Moquini among Haliver sent from Siame. Adu Omohana, Moquini season at the sent from Singer, the Congan and wait about with them. Adu Echo. Housing Makidi, Carita would have to plan a motor with the life of the lady. Adu Paul, my lady, Caripo. Take a shunate. No Roma Batido, Mapuru Gans in the river again. Mayum the Sakrin, Harry. It all, Madugu are the tolls. I in and one the Kayarakan hiker. I call you second the Tobak Yaudun labor, they get told Machama Samasa Tokuna. Ponamoxinado. Loinama, Kaira Kibin. Nang the me Mayum the Tana Bobona. No Pimus, Kudang, Bidram Chinabona. Maduginetro, Matang, Nang the Samon the Sangi Visijo. Sadu, dicho minute or Yamo, Kari, Yamo, Inspector Tay Kugi, Mugi Mayungi Nakani Lampato, I think that Tabale, Tabandunga City, Harabo Pundupuina, Tabanjong Salusra, Kari, Tabale Haiba, Mafamaduda, Inspector Tay Machanobi, Yamo, Laybagi, Mafamadu Machanobi, Nana Kugi Parudo, Toibi, Adugakari. Tuigi Manano Pido, Langlian, Aduga, Ichan Tombi, Masak Paza, Manhattan lady, Tabando Happy already, Itak Kanana Kang, Curry Tanja Simbahan Beadrenati Tabal La Pomatanda, Netriga Tabalgi Manguinaba, Netriga Tabalgi Matunda. Tautaram, Carito Janito, Planamatoshi. Mafamaduda, a quiggy, Mio Kraga, Janabatoshi. Mafamadude Koilaki Habadi, Kangandamonashi. My meat Punamak Marks Kumzalaga, Matik Java Kuchukulai Biden Mafamaduda. Janabatoshi. Ito, Adadi, what in a Mokandoba? Tabal Liangsi, Gomhai Yangsi. Kudong Java Leragana, Kudong Java Loroshi. Pangdragashu, Mafamadugi Irang Yang Tolaga. Makatar with the curry tobay. Aduga, Bang took liver tabakudi. I queen and nutty have the Kangan and Magidama. Adudi, Mafamudi, Tarungamanawadi, Gulitamas, Zamorabani, Muipuraga, Yare, Mokuchikoro, Bundachanashi, Parigodo, Adudi, Lushilagito, Kanganidramashidi, Kudong Javashi, Manghan Beadre. I don't hold Caridorian no more. Caridor Sasso, Tavanzoli, Harry, I don't know, the Carino Kay and the Quater, Carinamai, the Fiala, Litari, Carino, Torido,
ꯑꯁ ꯇꯩꯗꯦ ꯑꯩꯗꯒꯤ ꯐꯤꯌꯥꯜꯂꯕꯅꯤꯅ ꯁꯨꯝ ꯃꯥꯏꯁꯤ ꯂꯪꯈꯠꯂꯦꯅ ꯁꯨꯝ ꯀꯕꯨꯛ ꯀꯕꯨꯛ ꯁꯨꯝ ꯇꯩꯊꯣꯛꯄꯅꯤꯗ ꯑꯁ ꯀꯔꯤꯅꯣ ꯌꯥꯔꯦ ꯀꯩꯅꯣ ꯀꯩꯅꯕꯨ ꯀꯔꯤ ꯃꯌꯦꯛ ꯃꯥꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯣ ꯌꯥꯁꯨ ꯌꯥꯔꯔꯣꯏꯗ ꯑꯗꯨꯗ ꯀꯔꯤꯅꯣ ꯅꯪꯗꯤ ꯅꯨꯄꯤꯁꯨ ꯊꯤꯔꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯔꯣ ꯅꯪꯕꯨ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯆꯣꯡꯗꯕꯩ ꯋꯥ ꯅꯠꯇꯦ ꯈꯪꯉꯦꯗ 그리노 낭수 너피 티자라가서 그리노 타번 종닝마가디 파오리브를 강데 허세까지 타번 종이 생자 박강데 아무도 뭐 야우드래 하이다 너피 레베 너 방아따나 뭐 이하 말로 이나 종이 하이다 그리 하이게다 뭐 강데 그리노 픽스 레베 너파 하이게다 픽스 레베 너파 하디 낭수 다레드나 낭이디 존레이 레레 낭 노ren 타번 종이 야우다라가디 그다이디기노 이 타번 종이 야우 하이데다 그리노 타번 종어서 코이 마세 ngaktang pairaga sum bitta 종무두기 와니 그리노 강데 아도 셀리베 드레스고 종모 야거드로 그리노네 셀리베 드레스가 zakadaba natene masai 그리노 khoi sarna harakbudu tadro sibilda law haidi sibilda law haidi taban yawba yadorobane dugini 그리노 aina tabadadi taban chongwa yawba wa haideda tabandu ngakpagi wa oina hai adobudi 그리노네 taban ngakpa si miyam marak tamung leidoini amada mung leptoini kudong thiba tholokpa matamda tap tap phaba yanabani 그리노네 nangjo thogoni de saida oiba ताबिसा 그리노 타번 종모 자오시드나 타앙메이 타번여도 송자로이다 나랑나 나 때문에 보이는 버티가 사콤다 타번 종제나 타번 종으래 사이엔가시 로이나 라이테 그래다 그리노네 하리지 뭐 이때 뭐가 사콤다 타번 종이디 그리기 아 되긴나 되다 나 한와이 타번 종목보다 나때 그리다오브나 나와이 타번 종목이 빼러오다버기 아목 작품다 타번 종이로 나 대강메이 미는 앙이 시타 거네는 뭐 나 하와이 나 때문에 보이나버디도 타번 종가 마가 꼬이나버 누파 아마 레이자니 마나버디 야 비다바 아데이다 노 빠드나디 야무나 빰잡아 타번도 춤 종무도 마 아코도 숨 빠이르가 타번도 종무다 아이는 미 나드나 юм다기 리 이세이면 로로가 마코이니기 마 아코도 간다버다 노 빠드기 쿠비도 빠드나 뽐드나 와 토고이기 아스 아드기 타번 까이드나 아이고도 타번 싱고가나 떠우드나 와 톡나 그러보니다 스크린원에 답이서 나와이 박한 거리인데 프라 히트 오이바자니네 히트 기와나 아테다 미노 코이자리면 노 오피르보 아 토퍼누 팜파 이러가 가 아마이 누아이데노 나테 가 아마이 누아이데노 그리노 가만 자고 가이소 오이바자니니까 어디가 어디디 답이서 그리노 사콤도 종에 해리도 그리노 아스테인 나 아테다 타번도 난 뭐 매야마 종바 아데이다 이나 낭기 타번 그 정도 파자데 소 마이너 종원에 이나 사콤다 딱빠네 아이나 미카라 픽바가 마나 미카라 사우바가 마나 하이다타나 사이응제 로이나 사 그래다 파이바카 로이나 토에다 그리노 이랑디 프라 파바자니 한당다 그리노 나타 이사들네 페박 톡보다 나데고 로이네 그리노 머루 머랑도 겐가다 바타니 아드데 코이데 타번 잡바 다레네 파레게노 너 이사루로 아 코이디 스테이션다 라 헤어게 아 코이디 라 호르게 아시승아 자 그리네 다우리 에 그리노 비모 산토스노 코이 라 하이로이드로 그리노 마탐시 아이오 그리노 코이부디 피틀레리 낭디 후지보고 드레스 홍독드레 그리노 아이기 드레스 가서 호닝아 레이티 그리노 시기 마탁시데 그리노 시 아둠 시 트랙 댄지 콕 채살라니 시기 또 비지 톡 살라니 아데디 가리 토그라니 로레 그리노 아도 노메디가 많이 더와 노메디 마상하다 바이타레나 저우디 누아이로 파레 아도 리고 가리 토게 야라보 까나까나노 코이 니싱 로로 토로 사세 탱 그리노 타반 하우 그러니 그리노 강데 시데기디 레가이 타반 하우더레나 마세 뽕랑랑던 로르만 그리노 미락 트링이다 코이 하나 레이브노 퍼트로 사시 야리 프레야도 딜라오 사시를 걸어 토로 야리 허이 자이 토고 로이나 레이시 마파마시데기 미야마락데기 코이나 마코이고 파라 포바이드리야 타반 로이락पगी मयुमदा चटपगुंबा नत्रगा लंपाकासिदगी पोचै लेगे गायना थोलपगुंबा अदुगुमगी तंजा अदु येंगदा याद्रगना मचनुपी अहुमदुगी मनुंगदा अमा
मखोंदरा मराइबक्तरा मथबाक्तरा नोमई मरु अमा ठांग सेचलगा अवाब चाइना से करिनो हादि अदुदिं गे कोइदा थाबन मरक्तु नोमैना कापोदि मयाम ओमसलक्तर फाद कुमै वनि अदुबदि आइसु खांगी आइगी थमोइदा फावबदुगी वानि आइखोइगी मायोक्ता अमदि मतम पुनमक्तै कोइदा सिंगनदन लैबा हाइबदुदि आइना थाबक्तु पांथोनिबा वानि इथाउ मदुदि यादिको अदुदि यादि फारे अमाबुरे येंगसि चछि मखोइगी थाबल चोंबम अदुदगी अखोइना मखोइबु मतौ करमना फाबा याय करमना पुबा याय हाबदु प्लान तौसि प्लान दु करिनो प्लान दु हानायो प्लान दे तैना दे थाबल दु नुंगाइना चोंगलको मतम मखोइना थाबन चोंगलिबा मफम अदुगी अहांबा मफम येंगलगा मफम अमदगी जनरेटर दु एनी हाउ अखोइना ब्लास्ट समन कक्थलगा मई दु मुथटबनि खंदे नत्रगना नोमैगी मतोंद साइलेंसर हापचलगा फी अमा इल्लगा लंपाक मयाइदु चंगगा इंजिन नदुदा नोमैना कापसनबा मुलहनबा एनी हाउ मेन लाइन दु फमजिनरगा थाबल लिंगसिनरगा कक्थटबा मई ममहनबा अदुगा मख्वांगदा टप टप पारगा चिंथोकलगा लंपाक अदुदगी गाड़ीगा हापचंदना मखोइ अहुमगी मनुंगदा अमा पुरकलबदि अदमक इंस्पेक्टर तयने ngongou lawa madugi chaina do ni ai khoi da singna ba sai ma gomba kari shuna ta ba thut lawa police inspector mana ai gi ipa IGP oriba aduga ai khoi gi mayok to slay minai macha ma gomana ai gi ming hap like tang hap phaduna market the lupa crore kaya ugi the polam sing mahak na phan bagidama madu puna makila manado aina sing bapame itaw hoji hari ba sing dugi horin ayor kana karam ba plan to dugi habu dugi ngas hogju makidi sinani habu lepkum ayor ganas lo chana na batawsi matam sha ayo kare yare achaso hey no khoi kedon lo pitoro khoi bu hey 너코이니고 얌쪽크리드 너코이 에이 야몽염 샤오리니고 어린 타복도 보면 땀나 남아있는 미카도 파전 꼽살로 호이 야라더시 야래 가리면 까클로 어디 까클로이도 토르게 절로이다 여보 타만 넌 티니 여보 너 여보 손들 어떻게 들어 여보 낭네 마루를 막 칸더니 나티 이전 동비 거에 되게 너 누시 거이고 털럭하고 누시가 털럭들이야 이전 동비 좀더 털럭들이 그리 떠올리리잖아 나티 타만 가지고 종드링에데 사이드 와리와 타이거가 학다우럽슈 얌네바 나티 아이코이고 와리 산에 뭐 찬스 망니 하리자 칸데리 여보 아도 많이 떠오르자 칸데 아이코이는 마스디데 모이기네 뭐 드네는 거 사이드게 실리 타는 마스디데 아도 레이레 누가 모이는 거리노 뭐지 뭐 털럭들이 에데테 누피네 기링에데 누밋 아이오키드니 아숙장는 호너립싱시에 원래 모이는 기링에데 봉가니 홈 호도 크리르게 답은 종님네는 호랭 까부까부 답은 종은 탁전자 설루블락레르게 마두마부이 마쿠토 파이두림 마두기드막더라 모이는 사이드 기회리 증축 칸데리 영 칼로르디 무탈리 아이디 코이노시도 빠따나 공토가 누시누시는 와리 사나라가 누시누시는 예행나라가 좀 까리노 사이 마침도 파마 생주고 짜나라가 누시누시는 좀 와리 사나로 로션만 파도 말레 난기 누시누시 와리도 따닝디 답은 종네 라디 답은 종도 좀 종고 가른 도른 따로 끊고 얌나바 파락 따르글럽디 나양 렌두디 산다르글럽디 파락 도르 우니 하리신 칸데데 따르시 moi jo microphone pai mi yam lei ma le de microphone pong lau lau re kari mai mu le hari bre kari do he no ri mo pong lau do lau asi mic pai ga phagam ta ba gauro ko bom lei adu ori jal minit trang awa nga ga saidram gi microphone do pai sang re ga le kai si le bi bi chi chen ching chi le kai si le ri jo ko ni ngak sen do ri ni ga na panga ya jel re ga minit trang nga saidram ko cha da thong tau le do adu mai tau le do ri do goro ko bong karan ta bam diam kan yaw yamo di phajang khangam ni khang de kari ai kori nu pi ji sai de ni kari ni
야모 나상이 안강 마사 카라 핑바비바 항오이 동상 종부도 종어만 카르가 잡고 요래도 아사사 야모 아시 까리 부이그 노시 돌시고 아시니네 맞다멍기에 거의 파이프기에 에이 아싱아 때니네 피 내름이시 야모 마시디 파나도 파이 수마이나 부 인만은 부 파레다 호지 강이는 피 미사싱 블라우즈 레레 핑바비바 종으로 옌고 얌 농아이데 아스마이나 피기레가 또 보세 아시노 베 에이디 파이 헤링이 누피싱시 피가 파전 로이네르 깐을 파자비 힐 아두나 따드나 파락토락 마탓 마랑데 tawbaydu 누피디 얌 홍보 말레 누피니 얌 홍젤라디 빛 레이티 누피지 khara tangman khara phai sum hongjalaktarabdi mamallami yaw-yawdi magun yawdi aspura arroy bini sei tawi akoi yamong numero lama haidoro li bapam askari no khangge moi pulau da lawi kari no thaban ga chomong khangdi kari no kari pulau da lawi chu kari no khangdi kari no bagai gare ka dorge pulau da lawi go askari no khangdi kari no moi gi le kai da gunda sa mi khang mi gi le kai da la de si kari da law ngam bo de moi le kai thaban chone pulau da lawi ne se hello hen mi khai duk chakani du tong chakani chom da gentleman chingi adu gi pulau da lawi bi mi ma nam ta di sei adetay nangi na ko ni taningi de ay yengune ay santom bi ko eduge ay si yengune abtai kana yung thobi khoi kari langling khoi yobri ngune ada langling di yore yabo langling di adi yore nung sidre mo tawis sidane khoi bain lun tawis thobi di thobi si yore thobi ada makok singi sigi matang ohum mari subada nung siga kay nung santom bi gana kray chakrab ani itu no krai di thakirang tor mo khangge asai da mo kwala na darang mo omla nga sem ga pina dar bumar bi dar mo leiner sala khangge de yamo asai dam tiyong gi yamo nang ne marol ma chalo am tiyong chalo kari no khangge kana ka mo pot pina le ram no khangge ni som ran thaban jong yang no le kan da som da kari tong le khangge ko na yeng san do se yong ne thaban chi ong thong la phaja gre ne taw ri se yong ne no pi ma sa sing sina ma si ne ni gre na mo ne ngau za da na taw ri adu wai ne no ngai ja da ba ma di le ko no pi ma sa sing sina sen khai ra ga thaban jong ga no pa ma sa sing sina yo thakchan la ga thaban jong jal ma ga dum sat ki ba do ma do gi wa ni khang de ko koina ba ga lai ba da di lu pa yang khai sa ma sani sangwa li sing ama ni pang ma ga yorong ga da no pi ma sa sing na thaban jong no ba da lambi de sorok ta that ta na ma de gi taw ga khang de khal lo ra di pura mak sing ga se ma se gi de mak ta ni ko khal lo ra di go tawbadi nupi magi punsi da thaban jongge na jong ma da angang oring edigi jong ba da thaban kyarak jong ngani nang na maro mak kadom thanu kok thadari do santos aina song khalli ni go sida tawri me am so krino ne ade thaban jong ni jibo mai ji thaban jong dre ni krino mai ji yang len oina jong mar kenom tawri ni krino ma ge jibo masa di jong dre ni yang len khatang ni ise kamai tawri no krino yang len ade yang len hai bra sayeng hai bra krino se si maron do kri hai bra khang di ni moigi karino announcer si so yam sauro bor karino kang ne polau da laure kari mang za no kang di asi karino mera pai bi ga loina ko khokro ba ke nom ta ore ne moi khana sai na ba yaw do ro ja la hoi charte de hai bna phadori ja la hai no charte di mafum si da lei maduga mahana hai bi ma tu gi ado de karino phit ta lei ra ni karan tarak ko mi sing nga si di phadana phadara ge hai ne ngai lei ra ni ta ore karino si samina do or male tawri karino thaban jong mo do karino world cup ki sei khong ni sin kamai tawri khang dre de karino thaban jong ba si de khoi ga mari le na bi sei khar khong mo pai da inat ki oi bi sei jo khar khong mo pai de karino khoi do saw ga la khna si de ai na prap chang jala ga mo Michael Jackson ge I just call tawr ga sei do mo tawro ni go karino khang de khoi go oi ba khara khong an ba pai ni karino mi ma de chang chang khar ma le go hai ro dong ma le tawri je ngam mai section le 단자세 선 하이브도 아두부디 섹션 레디 아마 하우그레네 시디 아시디 그 마이토 노네 시디 그리노 시디 가마이 능 타번 종을 여긴 야오래다 나간데 좀 종목이 와는데 시크릿 오게세 세 소마이 좀 또 위에 있게노 세 미니 양보다 좀 폴리스만 되는 거기 와네 그리노네 시디 그리노 아이 목시대도 목도로 찍미 라가 타번 종이나 뭐 하이거든 그나는 그 쇼하러 해두기니 야래 이 샤이데 좀 내게고 아이콩 아이 사이미 메르다 좀 좀 사이즈 막스 오빠 미 어머니슬 그리기는 뭐 그런 막스 오피싱 마사 강한 닝다보게 어려운거니 누피 티바 미가 어려운거니 어직때 라이브 타버니나 라이브도 우 그래디 그나노
ꯃꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯁꯨꯝ ꯅꯝꯕꯗꯨꯗ ꯃꯇꯨꯡꯗ ꯅꯨꯄꯥꯗꯣ ꯎꯕꯗ ꯅꯨꯄꯤꯅ ꯅꯪ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯅꯣꯅ ꯑꯁ ꯈꯟꯅꯕꯒꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯕꯦꯔꯥ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯀꯔꯤꯅꯣ ꯐꯖ ꯐꯖꯕ ꯍꯣꯇꯦꯜ ꯆꯪꯕꯒꯨꯝꯕ ꯀꯔꯤ ꯅꯣꯏꯒꯤ ꯋꯥꯇꯔꯒꯤ ꯀꯔꯤꯒ ꯆꯪꯉꯨꯔꯒ ꯂꯥꯏꯚ ꯊꯥꯅꯕꯗꯒꯤ ꯀꯔꯤ ꯌꯨꯝꯗ ꯈꯟꯅꯕ ꯌꯥꯝ ꯌꯥꯎꯋꯤꯒ ꯍꯥꯏꯗꯅ ꯑꯁ ꯅꯪꯁꯤꯅꯦ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯏ ꯈꯪꯗꯕ ꯑꯝꯇ ꯂꯩꯇꯦ ꯀꯔꯤꯅꯣ ꯈꯪꯗꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯍꯨꯏꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯍꯣꯏ ꯌꯥꯔꯦ ꯑꯗꯥꯏ ꯂꯩꯔꯝꯃꯣꯀꯣ ꯐꯅꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯇꯐꯥꯗꯨꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯣ ꯑꯥꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯔ ꯑꯣꯏꯔꯤꯖꯥꯠꯂ ꯑꯁ ꯅꯠꯇ ꯃꯥꯜꯂꯦ ꯃꯥꯜꯂꯤꯗ ꯑꯥꯗ ꯖꯣꯒꯤꯡ ꯂꯤꯠꯂꯒ ꯀꯔꯤꯅꯣ ꯊꯥꯕꯜ ꯆꯣꯡꯕ ꯃꯌꯥꯏꯗ ꯂꯩꯔꯤꯁꯦ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏ ꯁꯔꯅꯤꯅꯦ ꯑꯁ ꯀꯔꯤꯅꯣ ꯃꯆꯟꯅꯨꯄꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯡꯁꯦ ꯏꯀꯥꯏꯖꯗ꯭ꯔꯥ ꯃꯥꯗꯤ ꯃꯌꯥꯏꯗ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯦꯅꯦ ꯑꯁ ꯀꯔꯤꯅꯣ ꯑꯥꯗ ꯀꯞꯇꯤꯡ ꯆꯣꯡꯉꯤꯁꯤꯅ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯗ꯭ꯔꯨꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯊꯥꯕꯜ ꯆꯣꯡꯉꯤꯔ ꯁꯤꯕꯨ ꯃꯥꯁꯤꯕꯨ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯆꯣꯡꯕꯤ ꯁꯥꯟꯅꯔꯤꯔ ꯈꯪꯗꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯥꯗ ꯂꯩꯔꯤꯁꯤꯅ ꯗ꯭ꯔꯨꯕꯁꯤꯅ ꯀꯔꯤꯅꯣ ꯊꯥꯕꯜ ꯆꯣꯡꯗꯦꯅꯦ ꯑꯥꯗ ꯈꯤꯜꯂꯒ ꯂꯦꯞꯄꯒ ꯂꯩꯔꯦꯅꯦ ꯑꯣ ꯃꯥꯒꯤꯁꯤꯅ ꯏꯆꯟ ꯇꯣꯝꯕꯤ ꯁꯪꯕ ꯂꯥꯛꯏꯅꯤꯅꯦ ꯑꯃꯁꯤꯅ ꯀꯔꯤꯅꯣ ꯑꯣ ꯃꯥꯅ ꯄꯥꯏꯔꯤꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤꯗꯅ ꯀꯔꯤꯅꯣ ꯑꯣ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯖꯕꯗꯨꯅ ꯅꯨꯡꯁꯤꯅ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯒ ꯊꯥꯕꯜ ꯆꯣꯡꯕꯗꯨꯅꯤꯅꯦ ꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯃꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯃꯤꯁꯦ ꯁꯨꯝ ꯌꯥꯝꯈꯠꯂꯦ ꯃꯤ ꯌꯥꯝꯁꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯂꯣꯏꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡꯗꯣ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯈꯥꯝꯃꯒ ꯂꯩ ꯍꯥꯏꯌꯨ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯍꯦꯛ ꯑꯩꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯅꯅꯕ ꯊꯝꯃꯨ ꯍꯥꯏꯌꯨ ꯆꯠꯂꯣ ꯍꯣꯏ ꯌꯥꯝꯃꯣ ꯑꯩ ꯃꯔꯣ ꯍꯥꯏꯔꯨꯒꯦ ꯆꯠꯂꯣ ꯏꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯤꯜ ꯃꯌꯥꯏꯗ ꯆꯪꯉꯒ ꯁꯤꯒꯤ ꯄ꯭ꯂꯥꯁ ꯄꯥꯏꯌꯨ ꯅꯪꯅ ꯄ꯭ꯂꯥꯁꯁꯤꯅ ꯇꯔꯥꯗꯣ ꯃꯩꯗꯨ ꯀꯛꯊꯠꯂꯣ ꯑꯗꯨꯒ ꯃꯩ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯑꯩꯅ ꯅꯉꯣꯟꯗ ꯏꯪꯒꯤꯠ ꯇꯧꯔꯛꯀꯅꯤ ꯏꯆꯟ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯒ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯒ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯏꯪꯒꯤꯠ ꯄꯤꯔꯛꯀꯅꯤ ꯏꯪꯒꯤꯠ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯩꯗꯨ ꯐꯠ ꯃꯨꯠꯊꯠꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜꯒꯤ ꯃꯩꯗꯨ ꯄꯥꯏꯔꯒ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯦꯜꯂꯛꯀꯗꯕꯅꯤ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯤꯗꯩꯗ ꯉꯥꯡꯅꯔꯤ ꯋꯥꯁꯤꯕꯨ ꯀꯩꯅꯣ ꯏꯆꯟ ꯇꯣꯝꯕꯤ ꯑꯗꯨꯒ ꯃꯩ ꯃꯨꯠꯊꯠꯄ ꯑꯗꯨꯒ ꯁꯣꯝ ꯆꯦꯜꯂꯛꯄ ꯒꯥꯔꯤꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯆꯟ ꯇꯣꯝꯕꯤꯁꯤꯕꯨ ꯑꯩ ꯈꯪꯅꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯕꯖꯥꯠ ꯈꯪꯉꯤꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯩ ꯀꯅꯥꯅꯣꯏꯗꯨ ꯈꯪꯍꯟ ꯇꯥꯔꯦ ꯃꯩ ꯃꯨꯠꯊꯠꯄꯗꯨꯒ ꯏꯆꯟ ꯇꯣꯝꯕꯤ ꯊꯥꯡꯕ ꯒꯥꯔꯤ ꯌꯦꯡ ꯇꯥꯔꯦ ꯀꯔꯥꯏ ꯊꯥꯡꯒꯦꯗꯣ ꯅꯇꯨꯡ ꯏꯟꯅꯔ ꯂꯩꯒꯦ ꯈꯪꯅꯤ ꯉꯁꯤ ꯁꯤꯗ ꯑꯗꯨꯝ ꯃꯌꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯇꯝꯐꯥ ꯑꯀꯣꯏꯕꯁꯤꯡꯗ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯆꯤꯡꯅꯕ ꯀꯅꯥꯝꯇꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯏꯁꯤꯗ ꯂꯩꯒꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯏꯔꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯩ ꯃꯌꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯑꯒ ꯂꯩꯔꯨꯒꯦ ꯐꯔꯦ ꯇꯝꯐꯥ ꯌꯦꯡꯉꯨ ꯆꯦꯛꯁꯤꯜꯂꯒ ꯈꯥꯝꯂꯤꯕ ꯒꯥꯔꯤꯁꯤꯡ ꯆꯤꯡꯅꯕ ꯌꯥꯎꯔꯕꯗꯤ ꯌꯦꯡꯉꯨ ꯍꯣꯏꯗꯦ ꯑꯩ ꯊꯣꯛꯈꯤꯒꯦ ꯑꯗꯨꯗꯤ ꯇꯝꯐꯥ ꯆꯦꯛꯁꯤꯜꯂꯣ ꯍꯣꯏ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯊꯣꯛꯈꯤꯒꯦ ꯆꯦꯛꯁꯤꯜꯂꯣ ꯇꯝꯐꯥ ꯍꯣꯏ ꯅꯪꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯩ ꯏꯟꯖꯥꯡ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯦ ꯀꯔꯤꯅꯣꯅꯦ ꯄꯨꯔꯥ ꯅꯪ ꯑꯗꯨꯝ ꯁꯔꯥ ꯁꯜꯂꯦ ꯑꯗꯨꯗꯤꯅ ꯀꯩꯅꯣ ꯁꯔꯥ ꯁꯤꯟꯕꯕꯨ ꯃꯅꯝꯗꯣ ꯑꯁ ꯃꯔꯨꯒ ꯆꯥꯔꯛꯇꯦꯅ ꯀꯌꯥ ꯆꯥꯔꯛꯏꯕ 14-15 ꯆꯥꯔꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯂꯩꯁꯥꯕꯤꯅꯕꯨ ꯌꯣꯡꯆꯥꯛ ꯃꯔꯨꯗ ꯌꯥꯝ ꯆꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯣ ꯄꯨꯔꯥ ꯑꯔꯣꯏꯕꯅꯦ ꯆꯩꯗꯧꯗꯣ ꯀꯩꯅꯣ ꯇꯥꯏꯗꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯥꯞꯄꯤꯗꯨ ꯆꯥꯅꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯆꯥꯗꯅ ꯍꯨꯟꯗꯣꯛꯅꯕꯔꯣ ꯑꯁ ꯅꯨꯄꯤ ꯅꯣꯏꯁꯦ ꯑꯔꯦꯝ ꯑꯄꯥꯎ ꯌꯥꯗꯦꯅ ꯄꯪꯆꯥ ꯆꯥꯏꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦꯗ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯇꯕꯨ ꯀꯔꯤꯅꯣ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯑꯦ ꯁꯨꯝ ꯀꯔꯤꯅꯣ ꯉꯁꯥꯏꯗ ꯑꯩꯅ ꯃꯅꯝ ꯑꯃ ꯅꯝꯃꯦ ꯈꯜꯂꯤꯅꯦ ꯉꯁꯥꯏꯗ ꯂꯝꯄꯥꯛ ꯃꯌꯥꯏꯗꯒ ꯊꯝꯃꯗ꯭ꯔꯣꯅ ꯈꯜꯂꯨꯔꯕꯅꯦ ꯑꯩꯗꯤ ꯑꯁ ꯇꯜꯂꯦ ꯇꯨꯀꯠꯆꯩꯌꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯇꯧꯅꯗꯥꯏꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯒꯤ ꯊꯥꯕꯜꯗ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯇꯩ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤꯗ ꯊꯥꯕꯜ ꯄꯥꯏꯒꯦ ꯌꯥꯗꯦꯅ ꯀꯔꯤꯅꯣ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯀꯗꯕ ꯃꯥꯏꯀꯩꯗꯨꯗ ꯄꯣꯠꯅ ꯐꯥꯏꯗꯣꯛꯑ ꯊꯝꯃꯒ ꯃꯅꯝꯗꯨ ꯃꯌꯥꯝꯗ ꯑꯦꯁꯦꯟꯁꯇꯨ ꯆꯥꯏꯔꯒ ꯃꯌꯥꯝ ꯃꯅꯝ ꯅꯝꯃꯜꯂꯦꯒ ꯍꯥꯏꯗꯨꯗꯤ ꯑꯁ ꯇꯜꯂꯤꯀꯣ ꯇꯨꯀꯠꯆꯩꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯩ ꯀꯩꯅꯣ ꯃꯤꯅ ꯁꯨꯝ ꯇꯧꯅꯩ ꯑꯗꯨꯒ ꯍꯥꯏꯕꯤ ꯋꯥꯅꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯃꯅꯝ ꯈꯔ ꯁꯨꯝ ꯅꯝꯕꯗꯨꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯈꯜꯂꯨꯔꯕꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯣꯡꯆꯥꯛ ꯆꯥꯁꯤꯜꯂꯛꯄꯩ ꯑꯣꯏꯔꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯑꯁ ꯇꯜꯂꯦ ꯇꯥꯏꯗꯣ ꯅꯪꯁꯤꯃ ꯏꯔꯦꯝ ꯍꯦꯛ ꯂꯦꯝꯗꯗꯅ
ꯑꯩ ꯊꯥꯕꯜ ꯉꯥꯛꯇ ꯆꯣꯡꯒꯦ ꯅꯪ ꯉꯁꯥꯏꯗꯣ ꯉꯥꯏꯍꯥꯛꯇ ꯂꯩꯔꯁꯨ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯒꯤꯁꯤꯃꯛꯇꯗ ꯉꯥꯏꯍꯥꯛꯇ ꯉꯁꯥꯏ ꯂꯩꯔꯁꯨ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯪꯒ ꯁꯨꯝ ꯆꯣꯡꯕꯁꯦ ꯇꯜꯂꯦꯕ ꯊꯥꯕꯜꯒꯗꯣ ꯑꯩ ꯅꯪꯒꯤꯁꯦ ꯈꯪꯉꯦ ꯅꯪ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯅꯪ ꯄꯥꯏꯔꯒ ꯅꯪ ꯊꯥꯕꯜ ꯆꯣꯡꯒꯦ ꯁꯤꯅꯤ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ ꯑꯩꯅ ꯄꯥꯏꯔꯒ ꯅꯪ ꯆꯥꯟꯁ ꯃꯥꯡꯉꯦ ꯁꯤꯅꯤꯅꯦ ꯍꯥ ꯅꯨꯄꯥ ꯍꯪꯀꯣꯛ ꯃꯥꯟꯕ ꯃꯁꯤꯗꯩꯗ ꯍꯥ ꯈꯣꯡꯒꯥꯎ ꯄꯦꯇꯤ ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯃꯁꯤꯗꯩ ꯃꯊꯨꯟꯗ ꯁꯣꯔꯣ ꯌꯥꯟꯕ ꯈꯔꯒ ꯅꯪ ꯍꯤꯡꯒꯣꯝ ꯇꯧꯔ ꯅꯪ ꯄꯪꯆꯣꯡ ꯆꯣꯡꯒꯦ ꯁꯤꯔꯣ ꯃꯁꯤ ꯄꯨꯡꯂꯥꯎꯗ ꯂꯥꯎꯏ ꯃꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯏꯕ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯨꯡꯂꯥꯎꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯝ ꯈꯪꯗꯕꯅꯦ ꯃꯁꯤꯗꯩꯗ ꯑꯁ ꯇꯜꯂꯦꯕ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯅꯨꯄꯥ ꯄꯥꯏꯕꯒꯤ ꯅꯠꯇꯦꯕ ꯊꯥꯕꯜ ꯃꯈꯜ ꯉꯥꯛꯇ ꯆꯣꯡꯒꯦꯕ ꯁꯤꯗꯩꯗ ꯅꯪꯅ ꯆꯣꯡꯕꯁꯦ ꯆꯣꯡꯐꯝ ꯈꯪꯗꯦꯕ ꯅꯈꯨꯠꯅꯦꯅ 이름 lum마드나 타본 종이네다 이스 얌 lum미 나부터 하이드바 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 시야라 시 그이노 다이도 미노 이행에 떠이고 그도 처음에 그 공개 지금 학등 좀 이렇게 되어 해노 저 활행하는 거 종제바 또 아래다 야봉 들어보자 또 아나마 탄달레레바 절로봐 마시니 비지디 마시디 난 컹거는 난 하당 왜 누빠메 또 빠르모 누빠에 파르스기 주 아래 영토를 좀 메라 빠이비 빠이 좀 물러가 나코도 간다가 dormine 영토고 마야토니 야 하는 거네 난 거기 봐 이 누빠한테 봐 헬로이 봐 거기노 강디 강이노 여보 아이 까리 먹다우래 나디 담은 종 까리 먹다우래 봐 여보 싸이가 담은 종을 좀 강디 누빠나 하가 종게 해를 깨는 거지 앵원도 단토래 자자니 거지 간다우리지 아이 시대에 누빠함 레이쇼르바 까다이노 두 아침 막수밤 레이지 만 하리 베이천 tum비도 심마이 무탈라가 파르탕니에 베기노 마리 ngasi 칸 이천 tum비는 누빠론 베 나한게 막고 있는 레이름 밉시 아까나노이도 ngasi 칸가네요 아생무둥 칸따렌 그니요 마요 아생무 하지고 아스 잉디 잉오세 까리 떡게디 잉오 아스 그니요 여보 파르가 탕니에리지 뭐 뒤뒤 아들 레이름 누빠신 하리 아들가 누빠함나 또 아들 짱크르가 인진 만학 짱장 그리니 또 마이 무탓바가 이제 따칭나 무토리 말린 떠르지 그래 여보 뚜뚜뚜 아 레이리니 이마 접 그리니 마이 뭐 그래 여보 마이 뭐 그래 도시대 그래도 도시대 뭐 에이 아들이 쉬워 시니 빠시디 아이 또 모바일 집값 마이 뭐 뚱이 되이나 좀 여보 가이들 여보 에이 나 처음들어 그리는 선도 마이 뭐 그리노 떠르지 그런다 거기 미싱 엘라트 너희 엘라트 마이 뭐 그래네 그래 시들리면 빠시나 마이 뭐 탔더라 마이 뭐 그래 도미노 매담 마이 뭐 그래 작신을 해요 그리노네 다 얻어보세요 마이 뭐 그래 그리노 다 어리시고 항상 친구들은 그래 이사 그러잖아 이천 도미 아주가 랑네는 아이고 이게 토이비 가다이다 착하라 와리 스기마카 하이행아목 다비르시 Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay. 하나는 다그쳐리 ngasi기 인스펙터 때에 리싱 amaga chamriga taramari suba tangkak tabiribase ngasigi tangkak kamdobibage sandukchariba angambagi sharukta kun suba tayagi masagi wari paring oijabana episode si kun haina chachabani tasengna hargadi episode kun na chatpagi mathau leite
Paring chachari be episode se dum chatkadabane adubu tabiri besing hen wari ji kona taba nungai na baduga thiraga taba nungai na part 1 2 haina chachaban mamangi te 1 2 3 4 ahobudagi chalakpada episode haina chalakti ana marakki wari sing je khoina taba nungai na wari paring dugi episode khaidok chakiben tagachari hana na tengwa fawa tabiri besing aduga ngasigi kamdo bibagi tabiri besing pibirakpa comment kra tendana pazegi tagachari hanana sarangasi wari fazei makhang ai jerawi hana tapir mem so bingango sabir tagachari md said khan ibem saning togjam wire kan loi kren tapir pa thangjamanjana asok kumar tagachari sandia waikom tagachari pakhatnaraga loisin kren hoi wari si yadawani matang na haitare am sengna haragadi wari si matang aina sanabada asidi minute so sange haitare minute 40 ga 9 50 yoge tawe wari dugi matang duna taban chongo loisang garde mo nungai roi do adar mai muthalamaga loisalage loisalakpada minute yang khai haitare yoksale anyway thagachari tabale ma bujam wari si Drubana Farani haying dina tagachari Ranbir Wangkem tagachari Ahidi Humangbu Sawida Tabal Chongwuda tagachari Lalita Yangkom tagachari Numairakandan Sarma Blog tagachari Anana daga Laisram Radha tagachari Warisi di Makha haying ajari sir Ontonu Pazakre warisi Thank you so much Sabir Maibamno Mayam Koutokli tagachari Sanayan bi am channel lusin kre hai ngai ragi tagachari sanai be wakha makha nungai gani ngai jari na tapi warma okay tagachari punimasi pharaga pudaro sir ngamaina nairo tapre ranbir wangke tagachari hanan charjenta wari fazaki tapre ngasi ngamba imamani tombe same thank you so much Suranjoy Takhel tagachari sir Suranjoy Takhel tagachari sarjenta thangnana message ani lerame sir tagachari hanana pajai wari hani halaitana tapira somala samlai lapam tagachari angamba kunsuba wari fajai thabal su yamna nungai itoga nungsiga yongzaki wari mai tare hoi game ne hai tare thabal chongbom de am tawba style am leidain tagachari lalita yengkom yungkhaibam helen moirang kam pu tagachari episode sigidamba tapirap tagachari am ngai thank you so much wari fazai na tapirak paluche som tagachari wari fazakre mai mut pakang budo puthari fadauni amambada bocha narak panina khangmangam da baiwan Oinam sanahan bi tagachari ngasigi live yaujare na tapire amnungai re tampa thorok pada khangpre khangi tagachari live tabibagi Rambi Wangkem tagachari hanana tagachari tayagi family sing nomo mai sum thokpirakpa hanagi missing gi chang dum yawiradi yamnungai den koine hena tayagi series tagi haitare konjen oina lerambadagi tayagi kenobong makadoi haitar series haitar web series ba putok chagi gana khanjaba haitai ko mana wari loina mak natar sungam jaba khara haitar mana mangjaba ga sudum lairi pone no hanagi views sing du yobong amadi kyam nongai thangjamanjana thaga chari angam ngasi wari sidi maini nongai ra kan loi kren why amna why hebadi ai wa bana to kok se amno why chile haitar ko chumna mi ani ka wari sanagi baduga action to wari sanabdo aduna hena nungai thabal gi effect am hapni mi law bagi dagi mo koksan bagi khot bagi samain to base khut am change adagi thabal gi music same ba khot ba to copyright adu adan am wai adu mai am nungai na bai tare copyright la ke sula sanu ama to ge su to so no khoina thin madina tamni na haita aduna YouTube ta ge ta phang ba thabal music haita ko aduna madu phangbiriba pibiriba sembiriba kanguda haitare credit to pijari thank you so much
ꯑꯩꯁꯨ ꯈꯜꯂꯦ ꯊꯥꯕꯜꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯃꯗꯤ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯊꯝꯒꯦꯅ ꯁꯦꯝꯕ ꯉꯝꯗꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨ ꯁꯦꯝꯃꯒ ꯊꯝꯒꯦꯅꯗꯤ ꯈꯜꯂꯦ ꯏꯁꯩ ꯑꯔꯤ ꯑꯔꯤꯕ ꯅꯨꯡꯁꯤꯕꯗꯒ ꯍꯥꯏꯇꯥꯔꯦ ꯑꯁ ꯁꯤꯒꯤ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯗꯕꯅꯤ ꯑꯩꯁꯦ ꯊꯥꯕꯜꯗꯤ ꯁꯨꯡꯆꯣꯡ ꯆꯣꯡꯉꯛꯇꯦꯕ ꯑꯩꯁꯦ ꯊꯥꯕꯜꯁꯦ ꯁꯨꯡꯆꯣꯡ ꯆꯣꯡꯉꯛꯇꯦꯕ ꯊꯥꯕꯜ ꯌꯦꯡꯉꯨꯁꯦꯅ ꯊꯥꯕꯜ ꯌꯦꯡꯕ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨꯗꯤ ꯈꯔ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯔꯤ ꯃꯔꯛ ꯑꯗꯨꯃꯥꯏꯅ ꯆꯠꯂꯛꯄꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯊꯥꯕꯜꯁꯤ ꯆꯠꯂꯛꯇꯦ ꯍꯥꯏꯁꯦ ꯑꯩ ꯊꯥꯕꯜꯗꯤ ꯑꯗꯨꯝ ꯆꯠꯂꯛꯇ꯭ꯔꯒꯁꯨ ꯑꯩꯁꯦ ꯆꯠꯂꯛꯄ ꯃꯤ ꯑꯃꯅꯦꯕ ꯀꯃꯥꯏꯅ ꯆꯠꯂꯛꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯊꯥꯕꯜꯒꯤ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯉꯤꯗꯣ ꯊꯥꯕꯜꯗ ꯀꯤꯕꯣꯔꯗꯀ ꯈꯣꯡꯕꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯥꯕꯜꯗ ꯀꯤꯕꯣꯔꯗ ꯈꯣꯡꯕꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯌꯥꯝ ꯉꯜꯂꯦꯕ ꯁ꯭ꯇꯦꯖꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝ ꯀꯨꯝꯕ ꯑꯩꯈꯣꯏ ꯗꯦꯅꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ꯭ꯔꯝꯅꯦꯕ ꯃꯥꯅ ꯊꯤꯜꯂꯤꯁꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯑꯅꯟ ꯋꯥꯡꯖꯤꯡꯗꯒꯤꯀꯣ ꯑꯅꯟ ꯐꯥꯔꯃꯥꯁꯤꯒꯤ ꯐꯝꯃꯤꯗꯣ ꯃꯥꯅ ꯗꯣꯟ ꯊꯤꯟꯗꯣꯏꯅꯦꯕ ꯑꯗꯩ ꯕꯤꯁꯟꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯦꯝ ꯑꯥꯔ ꯑꯣꯏꯕ ꯑꯃ ꯂꯩ ꯃꯥꯅ ꯃꯦꯟꯗꯣꯂꯤꯟ ꯈꯣꯡꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯥꯕꯜꯗ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯟꯈꯤꯕꯁꯦ ꯑꯗꯨꯅ ꯃꯁꯤ ꯍꯥꯞꯈꯤꯕꯁꯦ 93 94 ꯍꯥꯏꯇꯥꯔꯦ ꯑꯗꯣ 93 94ꯒꯤ ꯃꯃꯥꯡꯗ ꯊꯥꯕꯜꯗ ꯃ꯭ꯌꯨꯖꯤꯛꯁꯤꯃ ꯍꯥꯞꯄꯁꯤ ꯆꯠꯅꯔꯝꯗꯦ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯃꯥꯏꯛꯁꯦ ꯌꯥꯝ ꯄꯤꯛꯄ ꯃꯥꯏꯛꯁꯦ ꯑꯩꯈꯣꯏ ꯂꯣꯡ ꯍꯣꯔꯣꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯤꯕꯣꯔꯗ ꯈꯣꯡꯖꯟꯕꯗꯤ ꯌꯥꯗꯦꯕ ꯆꯤꯡꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯥꯎꯟ ꯈꯔ ꯍꯥꯞꯆꯟ ꯈꯔ ꯆꯥꯎꯍꯟ ꯃꯣꯏ ꯃꯦꯆꯤꯟꯗꯨ 170 ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏꯅ 250 ꯑꯣꯟꯊꯣꯛꯄ ꯑꯗꯒꯤꯗꯤ ꯈꯔ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤꯗꯤ 400 ꯀꯥꯏꯅ ꯑꯣꯟꯊꯣꯛꯄ 400 ꯑꯅꯤ ꯁꯦꯔꯤꯁ ꯑꯗꯒꯤꯗꯤ ꯁꯥꯎꯟ ꯁ꯭ꯄꯤꯀꯔ ꯑꯗꯒꯤꯗꯤ ꯕꯦꯁꯀꯤ ꯀꯔꯤ ꯂꯣꯏ ꯆꯠꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯃꯐꯝꯗ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕꯁꯦ ꯑꯃꯨꯛ ꯆꯠꯊꯔꯛꯄꯅꯦꯕ ꯑꯗꯨꯅ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯁꯨ ꯊꯥꯕꯜꯗ ꯍꯧꯕꯗ ꯂꯧꯕꯁꯦ ꯐꯝꯃ ꯀꯤꯕꯣꯔꯗꯇ ꯑꯩꯅ ꯈꯣꯡꯉꯤ ꯏꯁꯩꯁꯦ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯑꯗꯨꯅꯤ ꯁꯤ ꯈꯣꯡꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯩꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯈꯣꯡꯉ ꯊꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯉꯤꯗꯀꯣ ꯑꯁ ꯃꯊꯪ ꯏꯁꯩꯗꯤ ꯏꯌꯥꯝꯕ ꯁꯤ ꯈꯣꯡꯕꯤꯔꯛꯑꯣ ꯀꯥꯏꯅ ꯆꯦꯗ ꯏꯔ ꯄꯤꯔꯝꯃꯒ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯟꯅ ꯔꯣꯅꯤꯇꯥ ꯒꯨꯔꯨ ꯑꯔꯤꯕꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯏꯆꯣꯟ ꯇꯣꯝꯕꯤ ꯐꯥꯈꯤꯗꯣꯏꯖꯥꯠꯂꯥ ꯇꯥꯛꯄꯤꯔꯛꯄ ꯔꯟꯕꯤꯔ ꯊꯥꯒꯠꯆꯔꯤ ꯈꯨꯔꯥꯏꯖꯝ ꯃꯦꯃꯤ ꯑꯉꯝꯕ ꯑꯦꯄꯤꯁꯣꯗ ꯚꯦꯔꯤ ꯅꯥꯏꯁ ꯙꯃꯦꯟꯗ꯭ꯔ ꯔꯥꯃꯦꯟꯗ꯭ꯔ ꯑꯗꯨꯕꯨ ꯐꯥꯔꯒꯅ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯁꯔ ꯖꯌꯟꯇ ꯂꯣꯏ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯦꯁꯦꯖ ꯀꯩ ꯃꯌꯥꯝ ꯁꯔ ꯋꯥꯔꯤꯁꯦ ꯁꯤꯅꯦꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯁꯪꯖꯪꯅꯅ ꯎꯏ ꯊꯃꯣꯏꯗꯥꯅ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯁꯕꯤꯔ ꯔꯟꯕꯤꯔ ꯑꯉꯧꯕ ꯏꯃꯥ ꯁꯒꯣꯜꯕꯟ ꯊꯥꯒꯠꯆꯔꯤ ꯑꯁꯣꯛ ꯀꯨꯃꯥꯔ ꯊꯥꯒꯠꯆꯔꯤ ꯁꯤ ꯋꯥꯔꯤꯁꯤ ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ ꯗꯅꯥꯎ ꯅꯝꯕꯣꯜ ꯊꯥꯒꯠꯆꯔꯤ ꯚꯒꯤꯔꯣꯠ ꯊꯥꯕꯜ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯒꯥꯡꯃꯩꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯇꯥꯛꯄꯤꯔꯛꯄ ꯑꯔꯨꯅ꯭ꯌ ꯀꯣꯏꯖꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯂꯂꯤꯇꯥ ꯑꯦꯡꯀꯣꯝ ꯑꯦꯝ ꯀꯦ ꯁꯤꯔꯥꯖ ꯑꯦꯝ ꯀꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯒꯨꯟꯇꯂꯥ ꯃꯥꯏꯕꯝ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯤꯇꯥ ꯊꯧꯅꯧꯖꯝ ꯁꯥꯔꯅ ꯁꯥꯔꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯦꯅ ꯇꯥꯛꯄꯤ ꯊꯥꯒꯠꯆꯔꯤ ꯑꯃꯤꯇꯥ ꯔꯣꯅꯤꯇꯥ ꯊꯥꯒꯠꯆꯔꯤ ꯒꯥꯡꯃꯩꯅ ꯃꯇꯥꯏꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤꯗꯣ ꯑꯁꯦꯡꯕ ꯆꯣꯡꯉꯤꯔꯣ ꯁꯔ ꯒꯥꯡꯃꯩꯅ ꯆꯣꯡꯉꯤꯗꯣ ꯑꯁꯦꯡꯕ ꯆꯣꯡꯉꯤꯅꯦ ꯆꯣꯡꯕꯗ ꯑꯩ ꯂꯦꯞꯄꯒ ꯆꯣꯡꯕ ꯅꯠꯇ꯭ꯔꯁꯨ ꯆꯣꯡꯕꯒꯤ ꯑꯦꯛꯇꯤꯡꯗꯨꯗꯤ ꯇꯧꯗ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯝꯆꯦꯂꯤꯌꯣ ꯊꯥꯒꯠꯆꯔꯤ ꯁꯔ ꯉꯁꯤꯒꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯌꯥꯝꯅ ꯐꯖꯩ ꯁꯔ ꯈꯣꯟꯒꯤ ꯊꯕꯛꯇꯨ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕꯁꯤ ꯍꯔꯥꯎꯏꯅ ꯇꯥꯛꯄ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯆꯟ ꯁꯔꯖꯦꯟꯇ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯍꯥꯏꯕꯤꯔꯛꯄ 48 ꯃꯤꯅꯠ ꯃꯣꯍꯟ ꯁꯂꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚ ꯌꯥꯎꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯑꯗꯨꯒ ꯒꯣꯄꯥꯜ ꯁꯤꯡ ꯋꯥꯔꯤꯁꯦ ꯍꯌꯦꯡ ꯂꯣꯏꯔꯣꯏ ꯍꯌꯦꯡꯗꯤ ꯂꯣꯏꯅꯤ ꯊꯥꯖꯗꯦ ꯋꯥꯔꯤ ꯃꯈꯥꯗꯤ ꯃꯔꯤ ꯑꯗꯨꯝ ꯁꯝꯃ ꯂꯩꯒꯗꯕꯅꯤ ꯁꯔꯃ ꯕ꯭ꯂꯣꯛ ꯊꯥꯒꯠꯆꯔꯤ ꯃꯦꯁꯦꯖꯇꯤ ꯀꯛꯄꯤꯈ꯭ꯔ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯅꯤꯡꯊꯧꯈꯣꯡ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯁꯨꯀꯨꯃꯥꯔ ꯃꯦꯝ ꯆꯧꯕꯤꯉꯣꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯔꯅꯤꯃꯥꯁꯤ ꯑꯣꯏꯅꯥꯝ ꯊꯦꯡꯛ ꯌꯨ ꯀꯣꯃꯦꯟ ꯃꯔꯤ ꯂꯥꯛꯏ ꯂꯣꯏꯗꯦ ꯁꯂꯥꯝ ꯅꯤꯂꯤꯃꯥ ꯊꯥꯒꯠꯆꯔꯤ ꯐꯥꯒꯤꯁꯨ ꯋꯥꯔꯝꯒꯅꯤ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯈꯣꯟ ꯁꯤꯕ ꯐꯠꯇ꯭ꯔꯤꯁꯦ ꯋꯥꯔꯒꯁꯨ ꯍꯦꯟꯕꯅꯤ ꯈꯣꯟ ꯁꯤꯕꯁꯤ ꯐꯠꯇꯦ ꯈꯣꯟ ꯁꯤꯕꯁꯤ ꯉꯁꯥꯏꯅ ꯑꯃꯨꯛ ꯈꯔ ꯐꯔꯨꯔꯦ
sai sumang kumai sumang lila ma chalui lila de sei ahum sei adu khon di kharaga si adu khon sira su khara namdana dum sei adu hoji nungdang na mu henjala khre henjala sina tai marama mongnat hai hai tare hai ji ga lap thong na bya de hai gi dang muk ja salu hai tare phati phata bane adu chadre de sa de te khatta ba hai tare hai na te khal hale ai hai gi dang juice hai tare cham cham ba lemon juice mase ai ge favorite ni ai ni sa son da son jala di lemon juice mate ama thakra di ko adum khara sa je dum kalle hai tare adu upai le thi kari di upai le ko kari torun manu khale hayeng di mu tha roi na muk su khal thank you so much thagachari hanana yawiri ba ma theng bada Abdul Malik thagachari md tomba thagachari fazakri makhang ai jarin ta pira family members sing thagachari madam Binodini kumsi gi thabaldi diamond tv di yang jare na ta pira thagachari yamina si wari mathang mathang angam bagi tangkak yam sangaro episode ama ani ohom side dum loirok pa yare yamina si adu wari gi twist kara di dum laibani aduna twist chat kadra chaloidra na tawbani igi police IGP me heta phaya ponte aduna magi macha pharasu matarasu aduna thabak se heta yada bane haitai anyway thank you so much aduga channel album Facebook ki maing apira magida mak thagachari lebiramba Facebook ki mid ohum pona mid taruk haitare mid taruk bu thagachari masigi YouTube ta lebiriba mi o chatret ka kuntra mathoi punna chatret kuntra mathoi ani haitare punna thagachari yawbirama che kunjo khaidem wari fajaina ta pirapa thagachari sor hondok jobo ina haitare charau bo loidribau leptana khongjaraga da bisai charau bagi sei khudol thamjage tabiriba mayam panamota ka thokchari 90.0 megahertz ta tabiriba sing da su ka thokchari la 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 Jum jum pan ba hairi hayaini kombi rei lei rang sat lak le kusum lei lei bak lei lei rang yum thong khu ding lei teng ba jum jum pan ba hairi hayaini kombi rei lei rang sat lak le kusum lei lei bak lei lei rang yum thong khu ding lei teng ba Sazibu Sairauba Lagle lagle Sairauba Sairauba Jum jum pan ba hairi hayaini kombi rei lei rang sat lagle kusum lei lei bak lei lei rang yum thong khu ding lei teng ba Shuna thongan khuding ngamjaba katnari lairam lenda chakrava singda tara chindam naba imum shuna thongan khuding ngamjaba katnari lairam lenda
ꯆꯠꯈ꯭ꯔꯕꯁꯤꯡꯗ ꯇꯔꯥ ꯆꯤꯟꯗꯝꯅꯕ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯁꯣꯏꯗꯅ ꯇꯔꯥ ꯆꯤꯟꯗꯝꯕ ꯂꯥꯛꯄꯤꯌꯨ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯁꯣꯏꯗꯅ ꯇꯔꯥ ꯆꯤꯟꯗꯝꯕ ꯂꯥꯛꯄꯤꯌꯨ ꯀꯠꯆꯕ ꯉꯝꯖꯒꯦ ꯀꯨꯝꯖꯥ ꯈꯨꯗꯤꯡ सजीबो चैराउबा लाग्ले चैराउबा लैनमना योमलरे माइकै खुदिङमा हैपालै पाल थल्लरे हैनम लैनमना योमलरे माइकै खुदिङमा हैपालै पाल थल्लरे मनिङ तम्न साथलरे कोम्बिरै कुसुमलै मनिङ तम जरारे महौसालाई रेन बिसु या काइरकले अखाङ कन्दी लैबाक्लैसु या काइरकले अखाङ कन्दी लैबाक्लैसु Jum panba hairi hayaini kombirai leirang sat lagle kusum lei bak leirang yum thong khuding lei tengba sajibu chairauba lagle chairauba 나 다가처리 아탱바 파우다 다비리브싱 나시기 산독처리바 토롬다 90.0 양기다박 토글 독저리바 토롬마시 마땅 아실로 신저박이 아블록저리 산독처리바 रेडियोगे प्रोग्राम लो 신저가 아이스콤더 산독처리바 다이먼 TV기 प्रोग्राम ने मखाताना दोमा इंग्लिश मूवी मथमथंग जतजकिगन इमालेबान याइफरी इमालेबा के दंग लेमिनसी पुनमपु इकाइ खुनुजरी खुरुमजरी